Thoi thokhraba matung Langlensu korauda onsilaga thoase korau korauna len kedorage amu korau tande mande tawraga hojiki angangdo Langlen iting tingna oh akhoi ki nedo adui macha nupini kedorage kaisu tawdi thoase asumna Langlenga korauga su thorakle ka yaurabada Langlen lairamiba mayam adu harau harau kaunai mayamge maithong aduda irang langi adubu mikup adudi thoi tasengna hinadre thoi leijaba thona pumba puthoaga ka adudagi thokhrage chabyungna ninglakle sordu sangna amutang kamthoaga makoktu fat nongkhalai adubu mikup fade sat amuk nonthaki Korauna mangonda munna yengduna lairamba adudagi adubu nungaitaba pendaba mayam adu pikhraba mamai macha aduda machet ama fauta halakte yam haisingna losingkhre magi kokta laiba asi karamna mafam asi thadokani habasi khakni matang yam chana haigadra chadaba haigadra fonda ring ama laksili thayam thuna Karano haina yengi aduga takna mamada yenglaga kaurei mama imanabi ama call tawrei sida dum saroduna langbasida hoi hoi thoi uchina china ma pandi thorakhe aduga changfam khangdraduna bathroom da changsili aduga tawrakliba airtel thaba number adu su kakthali Haujiktada mapukningdu khangnung nungshiraklaba male mapi ira chelai tarakadoriba milu anidugi pirangsingdu thingkatnaba haiduna mamitu koyoro tuna khangi ningsinglai korauna maga ahanba thengnakhibado Rozinana thoi aiba pala ai halage ko thoi nokmi ai ngai haukhige Rozinana Hayeng amuk thengnarase bye 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 Rozi chakre thoi mama bu ngairi khanghaudana nakandagi gari achauba ama khangthau thaujilakduna khamlai thoina ima gari gi side class adu tapna chingtharaktuna yam nungshiba khonjalda hairi abema lawba laktrubo Thoi ingagangna nupa duda yengduna lay korau no fe tawsili adu fawba thoi munna adum yengsili korau na amusu abema hantakti thoi mamitu amurak anirak fat kuplaga ha kai lawba laktruba haiba hoi Thengini ngaside thoi khumlaktre korona coaching chatoi natro thimbiramage thengani ne thoi ik a tawraduna nati suti oye hairaga laiba gari mayam aduda mama yawbra yengi pakhatna korausu mataw adu pakhatle khangi adubu ma pang chatte thoigi mataw pena yengjai Nokmi amusu thoi tana bahari Abema nangbu kariming kauge thinbiramage Laptakna mamagi gari lakpadu ubada nofe tawjai aduga gari tuda amu onsilaaga dada yarani mama lae Phone gi ringtone da thoi gyan khanglak laktuna makhutna mamaida hairap nalaga phone do amu paikhatli Langlena thoi hau ke kau tawre nangbu kai lege asumna birthday party adu mapung fana harau loisingkhre thadoi mama machadu hankre korau hoisu tawba yaba khara tawramnaga punna mayum hanminarakle
Thoi mayum hek yauraga waruba mayamduna mafi thuna hongdokladuna famungda dhom tushili. Notification lakpagi makholda mamaidudi onthoktana phone da lamlaga lawi. Aduga phone du mamai mayada thangjinduna yengi. Abema yum yaurabo. Thoi ngasai thokriba mayam adu mari ningsinglai. Fuk hogatuna famung mayayda famduna lay. Aduga mathanta khanjay. Nasagi thakti yengdana karigi awangba pamiba. Unchana kupa miyoybani mapan thongkhak mamutana khangaga nasasu natana migi wakhal pukningbu thajariba nangmuk pangbasibu nangi thokpa tawro. Asi khana phone du tab amuk lauraduna dada haina save tawriba number adu block ta hapsile. Numitugi nanganba numitni lamjingba Ras amadi Premga class ta puna changminarai. Class adugi maningda changlaaga ikon na thariba bench aduda tapna famtharai. Rasna nang ngarang laktriduna heloi thiba chatloiraba. Lamjingbana chala hai aswaida mi itai magi birthday chatlune family pula. Premna has nai tamo chogiro natradi nai tamo chause nupadi fachana manbani he. Nupabu nupa mandradi kaino nang haidubo. As aina haidi nupina yam pangganba sakta ama chenbani haiba. Ainaga nupi oiramda tawne. Is khelodoriba. Prem makhon gadu khara me tharap tawraga. Itaima akhoi kenjang thongge. Tuka chahena ngama matang aduda chemistry gi oja tang baba samak ki class lawba changi. Satra mayam du pulap hogatuna oja da wish pidi. Good morning sir. Morning. Asi hairaga satra mayam du famta hali. Attendance lawba loiraduna matung oja duna. Lamjingba fuk hogat paga. Yes sir. Ngarang kai chatpa school laktradi. Sir, aido ngarang hakchang ngamdaba khara. Mamanaba adidu bench makhadagi khojinna kana siglai. Lamjingba machindu siksinaraga anabadu khangi. Ho, fare. Matungdi class fajana attend tawba ngamnaba hotnaw. Gyan taba natro sir na haise. Exam kuidrabani. Hoi sir. Okay, famo yare. Lamjingba thuna famthai aduga tapna na pathara machaja kakchinga movie na chikpada heline. Ojana agangsa aikhoi ngarang thermodynamic takpa hokre. Aduna thermodynamics si khangnaba hotnabada system haibasi khangdaba yade. Haiduna ngarang hanjin khanaw ka ngai lauri duni. Aduna remind tawbo oina system haibasi karino. Anybody? Oja amana hangbada satra amatana fuk hek hogatlaga khumba haibasimaktabu yamna tangna thoi. Aduna stick point tawraduna Prem nang hairo. Mamanaba adiduga murum tawrambadagi ojana magi ming palakpaduda fuk hogatlaga. Kai haibanu sir. Atopa satra singdu wawa noksilai. Premgi matawaduda Pairang bachaiduna bench amada yamna kana tharaga. Silent. Satra singdu tumin lainai. Tangba Premda amuk onsila aga saurapna harai. I want good manner in my class. Next time, I don't excuse. Okay? Sit. Atopa satra singdu da amuk onsila aga. Anyone? Ojagi sauba sakfam adu ubada thoinauna pakhatladuna fuk hogali aduga. Yes sir. Okay, tell me. Any part of the universe is under investigation. Right. And your types? Open, closed, and isolated. Oh, good. Sit. Asi haraga ojadu lairik makha takpa hokre. Somdana lamjingbadi Prem Ras ga kana wari nungairi.
ꯂꯝꯖꯤꯡꯕꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯥꯡꯕꯁꯦ ꯄꯨꯡꯇꯥꯡ ꯍꯦꯛ ꯇꯥꯡꯉꯗꯅ ꯁꯥꯊꯤꯕꯅ ꯁꯥꯔꯤꯕ ꯃꯥꯅ ꯁꯥꯎꯔꯛꯄꯁꯤꯗꯤꯕꯀꯣ ꯑꯩꯗꯤ ꯁꯦꯀ꯭ꯔꯥꯛꯇ ꯃꯤ ꯑꯃꯅ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩꯃꯤ ꯔꯥꯖꯅ ꯃꯥꯏ ꯂꯋꯥꯏꯁꯦ ꯐꯣꯔꯁꯟ ꯑꯃ ꯄꯨꯊꯣꯔꯛꯑꯒꯅꯦ ꯈꯣꯏꯗꯠꯁꯤꯔ ꯍꯤꯗꯥꯛ ꯀꯌꯥꯝ ꯇꯩꯕꯅꯦꯃꯤ ꯂꯧ ꯍꯨꯜꯂꯗꯤ ꯆꯍꯤ ꯆꯨꯞꯄ ꯆꯥ ꯌꯥꯅꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯌꯥꯝ ꯄꯥꯛꯑꯦꯕ ꯄ꯭ꯔꯦꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯝꯃꯛꯁꯦ ꯍꯥꯏꯔꯒ ꯂꯧꯒ ꯎꯔꯒ ꯑꯍꯨꯝꯗꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯔꯣꯖꯤꯅꯥꯅ ꯊꯣꯏ ꯀꯔꯝꯕ ꯅꯣꯠꯕꯨꯛꯅꯣ ꯅꯪꯅ ꯄꯨꯒꯦ ꯍꯥꯏꯗꯨꯕꯣ ꯉꯔꯥꯡꯒꯤ ꯁꯤꯟꯕꯁꯤꯡꯗꯣ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯔꯣꯖꯤ ꯁ꯭ꯀꯨꯜ ꯕꯦꯒꯇꯒꯤ ꯅꯣꯠꯕꯨꯛ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯑꯗꯨꯒ ꯍꯌꯦꯡ ꯂꯣꯏ ꯄꯨꯔꯛꯎꯀꯣ ꯍꯣꯏ ꯕꯥ ꯑꯩꯕꯨ ꯕꯣꯏ ꯆꯥꯕ ꯃꯤꯗꯧꯅ ꯏꯁ ꯑꯗꯨꯏ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯕꯅꯤ ꯕꯦꯝꯃ ꯂꯣꯏꯔꯕꯣ ꯅꯣꯏꯕꯣ ꯔꯣꯖꯤꯒꯤ ꯕꯕꯥꯅ ꯍꯥꯏꯔꯛꯄꯅꯤ ꯔꯣꯖꯤꯅꯥꯅ ꯍꯣꯏ ꯂꯣꯏꯔꯦ ꯕꯕꯥ ꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯊꯣꯏ ꯍꯜꯂꯝꯃꯒꯦꯀꯣ ꯑꯁ ꯎꯅ ꯔꯣꯖꯤꯁꯨ ꯍꯟꯈ꯭ꯔꯦ ꯊꯣꯏ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯕꯨ ꯉꯥꯏꯍꯧꯔꯤ ꯑꯕꯦꯝꯃ ꯊꯣꯏ ꯀꯝꯄ꯭ꯔꯦꯛ ꯈꯪꯅ ꯁꯠ ꯑꯣꯟꯊꯣꯔꯛꯏ ꯀꯣꯔꯧ ꯃꯥꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯃꯃꯤꯠ ꯁꯨꯛꯂꯞꯅ ꯃꯈꯨꯠ ꯑꯅꯤꯅ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏ ꯇꯞꯅ ꯑꯣꯟꯊꯣꯔꯛꯑꯒ ꯌꯥꯝ ꯏꯪꯅ ꯈꯨꯝꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯕ꯭ꯂꯣꯛ ꯊꯝꯕ꯭ꯔꯣ ꯐꯣꯟ ꯆꯠꯇꯦ ꯊꯝꯗꯦ ꯑꯣꯍꯣ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯌꯦ ꯀꯣꯔꯧ ꯁꯣꯔ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯥꯟꯅꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯕꯦꯝꯃ ꯑꯣꯏꯗꯕ ꯉꯥꯡꯒꯅꯣ ꯑꯩ ꯀꯩ ꯁꯣꯏꯈ꯭ꯔꯒꯦ ꯊꯣꯏ ꯌꯥꯝ ꯃꯔꯧ ꯂꯩꯅ ꯈꯨꯝꯂꯛꯏ ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯗꯤꯌꯦ ꯑꯗꯨꯒ ꯀꯅꯥꯝꯇꯁꯨ ꯁꯥꯎꯗꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤ ꯑꯃꯗ ꯊꯥꯖꯔꯨꯕ ꯑꯗꯨꯅꯅꯦ ꯑꯕꯦꯝꯃ ꯊꯣꯏ ꯍꯜꯂꯁꯤꯗꯅ ꯊꯣꯏ ꯈꯝꯄ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯉꯤ ꯑꯗꯨꯒ ꯁꯠ ꯑꯣꯟꯊꯣꯔꯛꯏ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯀꯣꯔꯧ ꯅꯠꯇ꯭ꯔꯣ ꯉꯔꯥꯡꯒꯤꯗꯣ ꯀꯣꯔꯧ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒ ꯅꯣꯛꯐꯦꯠ ꯑꯣꯏꯅ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯣꯏ ꯃꯥꯅꯦ ꯏꯃꯥ ꯑꯩꯁꯨ ꯑꯉꯥꯡ ꯂꯧꯕ ꯂꯥꯛꯄ ꯑꯗ ꯁꯨꯝ ꯑꯕꯦꯝꯃꯁꯦ ꯃꯥꯟꯕꯩ ꯆꯪꯉꯛꯑꯕꯅꯤ ꯊꯥꯗꯣꯏꯁꯨ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯀꯧꯅꯗꯧꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯍꯣꯏ ꯍꯜꯂꯝꯃꯒꯦꯀꯣ ꯅꯆꯟꯁꯤꯁꯨ ꯀꯣꯆꯤꯡ ꯆꯠꯇꯧꯕ ꯂꯩꯌꯦꯕ ꯍꯣꯏ ꯏꯃꯥ ꯂꯩꯖꯍꯧꯔꯦ ꯊꯣꯏꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯒꯥꯔꯤꯗ ꯐꯝꯈ꯭ꯔꯦ ꯀꯣꯔꯧꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯊꯣꯏ ꯑꯅꯝꯗꯤ ꯍꯥꯏꯔꯞ ꯀꯜꯂꯤ ꯍꯥꯏꯕ ꯌꯥꯏ ꯀꯣꯔꯧꯅ ꯑꯗꯨꯛ ꯌꯥꯝ ꯍꯩꯖꯕꯗꯨ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯕ꯭ꯂꯣꯛ ꯃꯦꯁꯦꯖ ꯂꯥꯛꯄꯗꯨ ꯔꯤꯄ꯭ꯂꯥꯏ ꯑꯃꯐꯥꯎ ꯍꯦꯛ ꯇꯧꯗꯦ ꯕ꯭ꯂꯣꯛꯁꯨ ꯁꯨꯡꯍꯥꯡ ꯍꯦꯛ ꯍꯥꯡꯗꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯣꯏ 12ꯀꯤ ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯍꯣꯁꯇꯦꯜ ꯆꯪꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯀꯣꯔꯧꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯩ ꯍꯜꯂꯛꯑꯒ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯊꯣꯏꯕꯨ ꯊꯦꯝꯖꯤꯟꯖꯩ ꯑꯗꯨꯕꯨ ꯇꯥꯕꯤꯅꯕ ꯈꯨꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯀꯣꯔꯧꯒꯤ ꯊꯦꯝꯖꯤꯟ ꯋꯥꯍꯩꯗꯨ ꯊꯣꯏꯒꯤ ꯃꯐꯝꯗꯗꯤ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯕ ꯒꯨꯝꯚꯤꯔꯒꯤ ꯄꯤꯔꯥꯡꯒ ꯄꯥꯡꯈꯛꯀꯨꯝ ꯅꯤꯡꯂꯤꯕ ꯀꯣꯔꯧꯒꯤ ꯐꯥꯒꯤꯗ ꯀꯣꯔꯧ ꯐꯥꯒꯤꯗꯒꯤ ꯇꯁꯦꯡꯅ ꯋꯥꯔꯧꯔꯛꯂꯦ ꯃꯥ ꯁ꯭ꯀꯨꯜꯗꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤꯗ꯭ꯔꯦ ꯕ꯭ꯂꯣꯛ ꯀꯣꯜ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯊꯣꯏ ꯃꯥꯅ ꯐꯅ ꯁꯥꯎꯔꯕꯁꯨ ꯀꯣꯔꯧꯒꯤ ꯀꯣꯜ ꯃꯦꯁꯦꯖ ꯑꯃꯗ ꯑꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯖꯕꯅꯤ ꯊꯃꯣꯏꯗ ꯍꯔꯥꯎꯖꯕꯅꯤ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯌꯥꯗꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤ ꯈꯔ ꯅꯥꯊꯩꯕ ꯃꯑꯣꯡ ꯎꯔꯛꯄꯗꯒꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯏ ꯄꯪꯀꯥꯗ ꯀꯥꯈ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯀꯟꯁꯤꯟꯈ꯭ꯔꯦ ꯊꯣꯏ ꯇꯦꯕꯜ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯛꯇꯣꯛꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯀꯣꯛꯇꯗꯤ ꯆꯪꯕ ꯅꯠꯇꯦ ꯌꯦꯡꯉꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯑꯒ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯩ ꯊꯥꯗꯣꯏꯅ ꯃꯆꯥꯗꯨ ꯐꯣꯟꯗꯨ ꯄꯥꯏꯔꯛꯑꯒ ꯁꯦ ꯅꯅꯝꯃꯅꯤ ꯊꯣꯏ ꯇꯞꯅ ꯂꯧꯔꯒ ꯅꯥꯀꯣꯡꯗ ꯊꯝꯃꯤ ꯋꯥꯗꯤ ꯑꯃꯐꯥꯎ ꯍꯥꯏꯗꯦ ꯁꯨꯝ ꯇꯨꯃꯤꯟ ꯂꯩ ꯃꯁꯥꯗꯨ ꯍꯩꯅꯤꯡꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯕꯅꯤ ꯑꯁꯣꯝꯗꯒꯤ ꯊꯣꯏ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯐꯠ ꯀꯨꯞꯄꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯒ
ꯇꯥꯏꯌꯦ ꯏꯅꯝꯃ, ꯀꯩ ꯍꯥꯏꯒꯦ? ꯂꯥꯡꯂꯦꯟꯅ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯊꯣꯏ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯀꯩꯁꯨꯝ ꯇꯧꯔꯝꯗꯦꯗ, ꯁꯨꯝ ꯂꯩꯔꯝꯕꯅꯦ꯫ ꯂꯥꯡꯂꯦꯟꯅ, ꯑꯣ, ꯑꯗꯨꯗꯤ ꯃꯃꯥꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ, ꯍꯣꯔꯦꯟꯗꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯂꯥꯛꯑꯣꯀꯣ꯫ ꯊꯣꯏ ꯉꯛꯅ, ꯀꯩ ꯂꯩꯒꯦ ꯉꯁꯤꯁꯦ? ꯂꯥꯡꯂꯦꯟꯅ, ꯆꯥꯛ ꯆꯥꯗꯣꯏꯅꯦ, ꯅꯪ ꯍꯣꯁꯇꯦꯜ ꯆꯪꯗꯣꯔꯦꯗꯥꯏꯅꯦ? ꯊꯣꯏꯅ, ꯍꯣꯏ꯫ ꯂꯥꯡꯂꯦꯟꯅ, ꯍꯣ, ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ, ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤ꯫ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ꯫ ꯊꯣꯏ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯐꯣꯟꯗꯨ ꯄꯤꯔꯛꯑꯒ ꯍꯥꯏꯔꯛꯏ, ꯑꯁ, ꯌꯥꯝ ꯇꯜꯂꯤꯗ ꯑꯩꯗꯤ꯫ ꯊꯥꯗꯣꯏ ꯉꯛꯅ ꯃꯆꯥꯗ ꯌꯦꯡꯂꯒ, ꯀꯩꯗꯧꯔꯦ? ꯊꯣꯏꯁꯨ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯈꯪꯗꯤꯌꯦ, ꯍꯩꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯐꯣꯟ ꯂꯥꯛꯄꯩ ꯃꯈꯣꯜꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯝꯕꯔꯗꯨ ꯁꯦꯞ ꯂꯩꯔꯝꯗꯕꯗꯨꯗ ꯈꯟꯖꯥꯅꯩ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯄꯥꯏꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯐꯣꯟꯗꯁꯨ ꯑꯗꯨꯝ ꯇꯠꯈ꯭ꯔꯦ꯫ ꯄꯥꯛ ꯍꯦꯛ ꯄꯥꯏꯈꯠꯇꯦ, ꯑꯃꯨꯛ ꯃꯪꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ꯫ ꯐꯣꯟꯗꯨꯁꯨ ꯑꯗꯨꯝ ꯇꯠꯈ꯭ꯔꯦ꯫ ꯍꯟꯖꯤꯟꯅ ꯇꯧꯔꯛꯄꯗ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯐꯣꯟꯗꯒꯤ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨ ꯇꯥꯅꯕ ꯉꯥꯏꯔꯤ꯫ ꯋꯥꯗꯨ ꯄꯥꯛ ꯍꯦꯛ ꯉꯥꯡꯂꯛꯇꯦ꯫ ꯊꯣꯏꯁꯨ ꯉꯥꯡꯂꯛꯇ꯭ꯔꯕꯗꯨꯗ ꯇꯞꯅ, ꯀꯅꯥ? ꯀꯣꯔꯧ ꯅꯣꯛꯄ ꯀꯥꯎꯔꯨꯔꯕ ꯆꯤꯝꯕꯥꯜꯗꯒꯤ ꯈꯤꯇꯪ ꯆꯤꯡꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯊꯣꯏ ꯑꯃꯨꯛꯁꯨ, ꯀꯅꯥꯅꯣ? ꯀꯣꯔꯧꯅ, ꯑꯕꯦꯝꯃ꯫ ꯊꯣꯏ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯏ, ꯑꯗꯨꯒ ꯐꯣꯟꯗꯨ ꯑꯃꯨꯛ ꯊꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯆꯨꯝꯃꯤ, ꯅꯝꯕꯔꯗꯨ ꯁꯦꯞ ꯂꯩꯇꯦ, ꯑꯗꯨꯅ ꯃꯥ ꯈꯪꯗ꯭ꯔꯗꯨꯅ ꯄꯥꯏꯔꯨꯕꯅꯤ꯫ ꯌꯥꯝ ꯊꯨꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ꯫ ꯀꯣꯔꯧ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯒ ꯀꯛꯈ꯭ꯔꯕ ꯐꯣꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯤꯟꯗꯅ, ꯑꯩꯕꯨ ꯑꯃꯨꯛ ꯇꯧꯁꯤꯔꯣ? ꯇꯧꯔꯔꯣꯏꯗ, ꯏꯀꯥꯏꯔꯦ꯫ ꯂꯩꯔꯣ, ꯑꯕꯦꯝꯃ, ꯅꯪ ꯐꯖꯅ ꯂꯩꯔꯣꯀꯣ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯃꯒ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯁꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯀꯣꯔꯧ ꯍꯥꯏꯔꯤ ꯂꯦꯞꯂꯒ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯣꯡꯗꯨꯗ ꯆꯩꯉꯥꯛ ꯑꯣꯏꯗꯨꯅ ꯂꯦꯞꯄꯤ꯫ ꯂꯥꯡꯂꯦꯟ ꯌꯥꯝ ꯊꯨꯅ ꯐꯃꯨꯡꯗꯩ ꯀꯨꯝꯊꯔꯛꯑꯒ ꯀꯣꯔꯧ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯁꯝꯕꯤꯗꯨꯅ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯀꯣꯔꯧ ꯍꯥꯏꯔꯤ ꯃꯔꯣꯟꯒꯗꯨ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯏꯐꯥꯏ ꯐꯥꯏꯅ, ꯌꯥꯝ ꯋꯥꯔꯦ, ꯑꯥꯗ ꯄꯣꯊꯥꯒꯦ꯫ ꯂꯥꯡꯂꯦꯟꯅ, ꯀꯣꯔꯧ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯀꯣꯔꯧ ꯑꯗꯨꯝ ꯏꯇꯤꯡ ꯇꯤꯡꯅ, ꯑꯩꯔꯣ? ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩ ꯍꯜꯂꯒꯦꯁꯦ꯫ ꯆꯧꯀ꯭ꯔꯤꯗꯨꯗ ꯍꯦꯛ ꯐꯝꯊꯒꯦ ꯇꯧꯕꯒ ꯑꯃꯨꯛ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯆꯠꯈ꯭ꯔꯗꯤ ꯐꯤꯕꯝ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯈꯥꯝꯃꯤ꯫ ꯀꯣꯔꯧꯁꯨ ꯉꯥꯏꯍꯥꯛ ꯀꯔꯤ ꯀꯔꯤꯅꯣ ꯄꯉꯥꯡ ꯉꯥꯡꯂꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯉꯛꯄꯅꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗꯗꯤ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯀꯣꯟꯅ ꯐꯖꯅ ꯍꯪꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯇꯨꯅ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯀꯣꯔꯧꯗꯤ ꯄꯥꯛ ꯍꯦꯛ ꯌꯥꯗꯦ, ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯅꯝꯗꯅ ꯒ꯭ꯂꯥꯁꯇꯨꯃꯗꯤ ꯄꯤꯊꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇꯒ ꯊꯛꯇꯕꯒ ꯍꯩ ꯃꯍꯤꯗꯨꯒ ꯇꯞꯅ ꯎꯏꯊꯔꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯀꯣꯔꯧꯕꯨ ꯇꯨꯝꯍꯜꯂꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯩ ꯃꯈꯣꯜꯗ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫